mayambo ahanba maktada heli maisnamna taramna okchabaga loinana khurumjari mayamda tahanjariba wari asigi maming pukphattabi ita wari asibu ibirakpana lili salam wari asi mayam punna taminarase nungthalgi matamni chanu amadi nurai anidu nurai khoigi ingkhol machi aduda famduna leiri aduga makhoi ani wari kaya su sanari nurai na hai ita awang lekai leisabi mayam dine karangdo nachomta yonabada senpham ama khangna phangi hainei ado aikhoi ni su hayingdi suksoi soidana lei hekpa chasiko ita aduga nachom phaja phajaba mayam ama semtharaga yonseba lai harau dobusu kuidre aduna sel khara tal hausi kumsigi lai harau badati phi phanek anau anau ba set ilaga jagoi saba yauseba ita yai aidi hana dagi nangonda nachom saraga yonsi lei he usi haina adum hairiduni nangna yajadaba natro nangna tabu ikaiga adu tawiga haina kanthoga leiraga aidine nangondaga haidabai wani aikhoigi ingkholda satba lei khara khara heklaga nachom semlaga awangi inede he hek birini adudagi phanglakpa seladuna imungi awat apa kayam yamna menei khangaba nangnadi khangjibai bema adu tawbugi budi nakhoi munga aikhoi munga budi khetnabasu yamna chawna leida nakhoigi na awat apa leitabani do aduna adugumba thabakto adusu tawbada khara ikairamani ado aikhoigidi imama tomdana suraga imung pubanina thabakki oinadi thoina chilhau thiba ngamde aidida nangdi huralana da ayaudana yam tawrami jani ne khangabani nang aina ne nabuk ado yamna luina khalleba nang haura dabani magi haunabi aibu nangonda hairamdabra nangna ikaiga adu tawiga adugumba thabakku kanana tawjai haibano haidana thina ngangakpa natro aduda aisu ikaiduna atum nangonda haidabani aduga aina nachom semlidudine migi dawna koina chalaga leiga thiba chatpa nadeda engkholda satpa khara duna sembani koina chalaga umang wamang daga leiga thiba chatpa dudi aina di itomta kamai chalune ado nangna su yarabani na hayeng dagi ti chatlase ngai khone kaino nangna nachomga semdana yoning laisiba hana dadi ikai haidana yadraga ngasina mu kari tawrageba nachom nebigi kaina haiba pakhang masak phajabaga leirajalo aingondaga khanghandebi yam thawrami jalaba ho ibema pukphatabi nangdawna nabukluba minate ai awang lekai gi leisabi singaduna makhutta sel mayam ama pai pai duna lakpa adudane isase kalakpana loi adunani aina harise sakthibi luawna bi makoina aingondagi hena sel mayam ama tanba yabra haidana ne aina tawdoise adugini kari wakhalno nangiduba mina wana tanjaba sel adubu nangna dumaina khalidubu kaigino ita adumna khanganu phati nangi kalak chawba khambal chawbudo tawruno haibasu nangse sukya yade nangi adugi wakhalona dunani nangbu nongmadi soidana awapamda tahalakani ko ho yari bema ima sabi awada baga ki sabirono nangdumna buklubado adu hana ludana batawko aingondaga yamna ngangsilakanu ko hema mina ngangse mana thokpa matawi nateba aibu kaide ibuklurage haiba nangna haidubo nabuklubai natro natomda lona sel talamido aduga sel fangne haina aingondaga haidaba natro aina singju bora jarusi haira ani haidana tawi natro nangido as nangsidiba nabuk yam phatmande ko phana kharasu khallu kaidorage aibu nangonda thaba ama tawba matamda hairamdaba yawkhraba nangtana thaba amta susi haiba yadaba natro injing bacha se hairasu nangna yade aduna itomta chatlurasu nangna amuk saw nachom semlaga yonse haibasu ikai hai aduga aina semlaga yolurasu ibuk phate hai kainuba nang khalidubo aduga hoi adudagi fanglakpa sel adubudi aina itada nongmata sima chasi thakse hainadi haikhidre aisu ita ado ita aisu sel adu loina chathokpa nati imungi chengcha khara wanabani nang sawruno se matungdadi ne ainangbu soidana chasi thakse haidana hairageba yare bema haibirenu koisu ado atai lairi hayengdo khoini na chom semna ba lai himina rudoini ko amu kaudana na tomte hekpa chakhini hoiba kaurui chapmina seba aisu nangna somaina ga thabak sumina se chapmina se haibise yam harawi nangna di pakpa hekta thabak su se haiba yadabanina sumaina ga hairakpase aidi yam nungai ita aduga yeng aikhoi ani se pisak piklingai dagi tinarakpani aduga lekai asida aikhoi ani dagi hena luna dinaba pisu kanamta leipote aduna ita hayeng
ꯌꯨꯝ ꯀꯩ ꯄꯥꯜꯂꯕ ꯃꯇꯨꯡꯗꯁꯨ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯃꯔꯤꯁꯦ ꯀꯥꯎꯅꯔꯣꯏꯁꯤꯀꯣ? ꯀꯩꯗꯧꯕꯒꯤ ꯀꯥꯎꯗꯣꯏꯅꯣ? ꯑꯁꯨꯛ ꯅꯨꯡꯁꯤꯕ ꯏꯇꯥ ꯅꯪꯕꯨ ꯀꯥꯎꯊꯣꯛꯂꯕꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯑꯁꯤꯕꯒ ꯄꯥꯡꯈꯛ ꯑꯣꯏꯗꯣꯏꯅꯦ꯫ ꯑꯗꯣ ꯆꯅꯨ, ꯑꯩꯈꯣꯏ ꯑꯅꯤꯁꯦ ꯍꯌꯦꯡ ꯎꯅꯗꯅ ꯂꯩꯕꯁꯨ ꯉꯝꯒꯗꯕ ꯃꯥꯟꯗꯦ꯫ ꯑꯗꯨꯅ ꯅꯨꯄꯥ ꯑꯃꯗ ꯄꯨꯂꯞ ꯂꯩꯁꯤꯜꯂꯁꯤꯔꯥ? ꯍꯩꯃꯥ, ꯑꯗꯨꯅ ꯐꯔꯗ꯭ꯔꯣ? ꯑꯗꯣ ꯅꯨꯔꯦ, ꯑꯩꯕꯨꯗꯤ ꯌꯥꯏꯅꯦ꯫ ꯑꯗꯣ ꯅꯪꯕꯨ ꯇꯁꯦꯡꯅ ꯋꯥꯐꯝ ꯑꯁꯤꯕꯨ ꯌꯥꯒꯗꯣꯏꯔꯕ? ꯅꯪꯗꯤ ꯌꯥꯝꯅ ꯀꯜꯂꯛ ꯆꯥꯎꯔꯤꯗꯨꯗꯤ꯫ ꯅꯪꯒꯤ ꯅꯨꯄꯥꯗꯣ ꯑꯩꯒꯤꯁꯨ ꯅꯨꯄꯥ ꯑꯣꯏꯔꯗꯤ ꯅꯪ ꯀꯜꯂꯛꯑꯣꯏꯗ꯭ꯔꯣ? ꯑꯁ, ꯀꯥꯎꯏꯅꯦ꯫ ꯉꯝꯃꯣꯏꯗ꯫ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯕ, ꯑꯩꯒꯤ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏ ꯑꯣꯏꯒꯗꯧꯔꯤꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯑꯩꯅ ꯀꯃꯥꯏꯅ ꯌꯦꯟꯅꯗꯣꯏꯅꯣ? ꯑꯁ, ꯉꯝꯃꯔꯣꯏꯗ꯫ ꯆꯅꯨ, ꯁꯤꯒꯤ ꯋꯥꯁꯤ ꯇꯣꯛꯑꯁꯤꯗ꯫ ꯇꯧꯔꯤꯁꯦ ꯌꯦꯡꯉꯣ, ꯈꯝꯕꯜ ꯀꯌꯥꯗ ꯆꯥꯎꯔꯤꯅꯣ? ꯍꯣꯏ ꯏꯕꯦꯝꯃ, ꯃꯗꯣ ꯋꯥꯔꯤꯒꯤ ꯋꯥꯅꯤ, ꯀꯩꯁꯨ ꯑꯣꯏꯕ ꯌꯥꯒꯗꯕ ꯅꯠꯇꯦ꯫ ꯅꯊꯃꯣꯏꯗꯣ ꯑꯝꯇ ꯐꯥꯊꯈꯣ꯫ ꯑꯩꯁꯨꯅꯦ, ꯅꯨꯄꯥꯗꯤ ꯑꯃꯗ ꯐꯥꯎꯕ ꯈꯪꯅꯕ ꯅꯠꯇꯦ꯫ ꯅꯪꯁꯨ ꯃꯉꯥꯏꯔꯦ, ꯑꯩꯁꯨ ꯃꯉꯥꯏꯔꯦ꯫ ꯑꯗꯨꯒꯅꯦ, ꯌꯨꯝ ꯄꯥꯟꯕꯒꯤ ꯋꯥꯔꯤꯒꯗꯤꯅꯦ ꯂꯣꯏꯁꯟꯈ꯭ꯔꯦ ꯇꯧꯔꯤꯁꯦ꯫ ꯍꯩꯃꯥ, ꯑꯋꯣꯏꯕ! ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯅꯤꯗꯣ ꯑꯃꯨꯛꯁꯨ ꯄꯨꯟꯅ ꯅꯣꯛꯃꯤꯟꯅꯔꯤ꯫ ꯇꯟꯖꯥ ꯑꯁꯤꯗ ꯅꯨꯔꯩꯒꯤ ꯃꯧꯄꯥꯅꯨꯄꯥ ꯊꯣꯏꯕ ꯑꯗꯨ ꯃꯈꯨꯠꯇ ꯅꯣꯕꯥꯞ ꯑꯅꯤ ꯈꯣꯟꯗꯨꯅ ꯏꯃꯨꯡꯗꯒꯤ ꯊꯣꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯗ ꯄꯤꯗꯨꯅ ꯍꯥꯏꯔꯛꯏ, ꯑꯁ ꯏꯆꯦ, ꯁꯦ ꯅꯣꯕꯥꯞꯁꯦ ꯂꯧꯁꯤꯜꯂꯣ꯫ ꯑꯩꯅꯦ ꯎ ꯀꯥꯔꯨꯕꯒꯤ ꯇꯤꯜꯂꯥꯏꯈꯨꯝꯕꯤ ꯆꯨꯕꯅ ꯂꯣꯏꯔꯦ꯫ ꯇꯨ, ꯈꯨꯠꯀꯥꯁꯤ ꯌꯦꯡꯉꯨ, ꯃꯊꯥ ꯃꯊꯥ ꯂꯣꯏ ꯄꯣꯝꯃꯤ꯫ ꯍꯥꯀꯠꯆꯕꯅ ꯂꯣꯏꯔꯦ ꯏꯆꯦ꯫ ꯍꯩꯃꯥ, ꯁꯤꯗꯤ ꯂꯣꯏ ꯄꯣꯝꯃꯦꯗꯅ꯫ ꯌꯥꯝꯅ ꯍꯥꯀꯠꯆꯔꯝꯃꯅꯤꯕꯣ꯫ ꯊꯣꯏꯕ, ꯆꯠꯂꯣ ꯇꯨ, ꯑꯥꯗ ꯅꯣꯏꯒꯤ ꯏꯪꯈꯣꯜ ꯃꯆꯤꯗ ꯍꯧꯔꯤꯕ ꯁꯅꯥꯔꯩꯁꯦ, ꯑꯁꯤꯁꯦ ꯈꯔ ꯊꯥꯗꯠꯂꯒ ꯅꯁꯥꯗꯨꯗ ꯇꯩꯁꯜꯂꯨ꯫ ꯍꯥꯀꯠꯆꯕꯅ ꯂꯣꯏꯔꯅꯤ ꯅꯪ꯫ ꯍꯣꯏ ꯏꯆꯦ ꯆꯅꯨ, ꯑꯩ ꯑꯝꯇ ꯇꯩꯔꯨꯈꯤꯒꯦ꯫ ꯑꯗꯣ ꯐꯕꯨ ꯐꯒꯗ꯭ꯔꯣ ꯏꯆꯦ? ꯐꯕꯅꯦ ꯑꯄꯪ, ꯇꯩꯗ ꯇꯩꯔꯨꯆꯣ, ꯍꯥꯟꯅ ꯑꯝꯇ ꯇꯩꯔꯨ ꯆꯠꯂꯣ꯫ ꯊꯣꯏꯕꯁꯨ ꯆꯦꯟꯗꯨꯅ ꯁꯅꯥꯔꯩ ꯃꯅꯥ ꯑꯗꯨ ꯍꯦꯛꯂꯒ ꯄꯣꯝꯃꯤꯕ ꯃꯁꯥ ꯃꯎꯁꯤꯡ ꯑꯗꯨꯗ ꯁꯨꯔꯨ ꯁꯨꯔꯨ ꯅꯩꯁꯤꯜꯂꯤ꯫ ꯑꯗꯨꯒꯗꯤ ꯆꯅꯨꯅ ꯍꯥꯏꯕꯒ ꯇꯧꯕꯒ ꯍꯥꯒꯠꯆꯔꯝꯕ ꯑꯗꯨꯁꯨ ꯐꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯊꯣꯏꯕꯅ ꯍꯔꯥꯎꯅ ꯑꯃꯨꯛ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯆꯦ ꯑꯅꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯐꯝꯊꯔꯛꯏ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯏꯆꯦ ꯆꯅꯨ, ꯇꯨ, ꯅꯪꯅ ꯍꯥꯏꯕꯗꯧꯅ ꯁꯅꯥꯔꯩ ꯃꯅꯥꯁꯤ ꯇꯩꯁꯟꯕꯗꯅꯦ ꯍꯥꯒꯠꯆꯔꯝꯕꯗꯣ ꯂꯣꯏ ꯐꯈ꯭ꯔꯦ꯫ ꯑꯁ, ꯑꯩꯗꯤ ꯅꯍꯥꯟ ꯃꯈꯩ ꯇꯤꯜꯂꯥꯏꯈꯨꯝꯕꯤ ꯆꯨꯔꯒ ꯑꯗꯨꯃꯥꯏꯅ ꯁꯅꯥꯔꯩ ꯃꯅꯥ ꯇꯩꯔꯒ ꯐꯩ ꯍꯥꯏꯕꯁꯨ ꯈꯪꯗꯦ꯫ ꯑꯩꯈꯣꯏ ꯏꯆꯦꯅꯁꯨ ꯍꯥꯏꯕꯤꯗꯦ꯫ ꯍꯥꯏ ꯑꯉꯥꯡ, ꯑꯩ ꯐꯥꯎꯕ ꯈꯪꯗꯦ꯫ ꯅꯆꯦ ꯆꯅꯨꯅ ꯍꯧꯖꯤꯛꯇ ꯍꯥꯏꯔꯒ ꯈꯪꯕꯗ ꯉꯥꯏꯔꯤ ꯑꯩꯁꯨ꯫ ꯈꯪꯗꯤ ꯈꯪꯗꯅ ꯀꯃꯥꯏ ꯍꯥꯏꯗꯣꯔꯤꯒꯦ ꯅꯉꯣꯟꯗ? ꯅꯀꯣꯛꯇꯣ ꯈꯔ ꯈꯜꯂꯨ꯫ ꯑꯁ, ꯅꯪꯅ ꯈꯪꯗ꯭ꯔꯒ ꯏꯆꯦ ꯆꯅꯨꯅ ꯈꯪꯉꯤꯁꯤꯅ ꯀꯃꯥꯏꯅ? ꯑꯗꯨꯅ ꯍꯥꯏꯕꯗꯤ ꯏꯆꯦ, ꯅꯪ ꯂꯥꯏꯁꯨ ꯌꯥꯝꯅ ꯈꯪꯗꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯀꯥꯏꯗꯒꯤꯁꯨ ꯂꯥꯏꯁꯨ ꯈꯪꯗꯣꯏꯅꯣ? ꯃꯤꯔꯣꯜ ꯊꯨꯡꯗ꯭ꯔꯤꯕ ꯈꯨꯊꯨꯡꯗꯨꯒ꯫ ꯑꯗꯨꯒ ꯏꯆꯦ ꯆꯅꯨꯒ ꯌꯥꯝ ꯃꯥꯟꯅꯗꯦ꯫ ꯀꯔꯤ? ꯑꯩꯕꯨ ꯃꯤꯔꯣꯜ ꯊꯨꯡꯗꯦ ꯀꯥꯏꯅ? ꯅꯅꯥꯗꯨ ꯂꯩꯊꯠꯀꯦ ꯅꯪ꯫ ꯈꯪꯕ꯭ꯔꯥ ꯅꯪ? ꯑꯍꯜꯗ ꯈꯠꯅꯕ ꯍꯧꯅꯤꯡꯉꯗꯤ ꯆꯩ ꯆꯥꯅꯤ ꯈꯪꯉꯕ ꯅꯪ? ꯑꯁ, ꯑꯌꯣ, ꯅꯥꯏ ꯍꯥꯏꯕ ꯏꯆꯦ, ꯑꯝꯇ ꯊꯥꯗꯣꯛ ꯍꯥꯏꯕꯅꯦ꯫ ꯍꯩꯃꯥ, ꯅꯨꯔꯦ, ꯀꯩꯅꯣ ꯑꯉꯥꯡ ꯃꯅꯥꯗꯨꯕꯣ ꯑꯗꯨ ꯌꯥꯝ ꯀꯟꯅ ꯂꯩꯔꯤꯗꯨꯕꯣ? ꯁꯦ, ꯊꯥꯗꯣꯛ ꯍꯥꯏꯕ꯫ ꯑꯉꯥꯡꯁꯤꯅ ꯄꯪꯉꯥꯡ ꯉꯥꯡꯖꯕꯁꯤꯕꯨ ꯅꯪꯁꯤꯗꯤꯕ ꯑꯉꯥꯡꯁꯤꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯩ꯫ ꯀꯩ ꯅꯨꯃꯤ ꯅꯪꯕꯣ? ꯌꯦꯡꯉꯨꯁꯦ, ꯑꯉꯥꯡ ꯃꯅꯥꯁꯦ ꯉꯥꯡꯁꯪ ꯉꯥꯡꯉꯤ ꯍꯥꯏꯕꯅꯤꯗ꯫ ꯉꯥꯡꯁꯅꯨ, ꯌꯥꯝꯅ ꯃꯆꯤꯟ ꯃꯔꯩ ꯐꯔꯗꯤ ꯆꯩ ꯈꯔ ꯆꯥꯕ ꯇꯥꯕ꯫ ꯑꯉꯥꯡꯅꯤꯅ ꯑꯩꯉꯣꯟꯗꯒ ꯈꯠꯅꯕ ꯌꯥꯝ ꯍꯧꯅꯤꯡꯕꯒ ꯁꯥꯔꯗꯅ꯫ ꯅꯪ ꯈꯪꯅꯤ, ꯅꯣꯕꯥꯞ ꯃꯦꯠꯄꯒ ꯑꯝꯇ ꯄꯤꯖꯔꯣꯏ ꯅꯪ꯫ ꯑꯌꯥ, ꯑꯩꯅ ꯋꯥꯈꯩ ꯇꯤꯜꯂꯥꯏꯈꯨꯝꯕꯤꯒ ꯆꯨꯕ ꯃꯈꯩ ꯍꯦꯛꯎꯔꯒ ꯄꯤꯖꯔꯣꯏꯌꯦ꯫ ꯏꯆꯦ ꯆꯅꯨ, ꯌꯦꯡꯉꯣ ꯇꯨ, ꯑꯩꯈꯣꯏ ꯆꯦꯅ ꯇꯧꯔꯤꯁꯦ ꯁꯤꯕꯨ ꯍꯧꯅꯕ꯭ꯔꯕ? ꯁꯦ, ꯌꯥꯔꯦꯁꯦ, ꯅꯪꯁꯨꯅꯦ ꯅꯆꯦ ꯑꯉꯥꯎꯕꯤꯁꯤꯒ ꯃꯥꯟꯅꯔꯨꯔꯅꯨꯁꯦ꯫ ꯀꯔꯤꯒꯤ ꯎꯄꯥꯅ ꯋꯥꯅ ꯍꯦꯛꯂꯨꯕ ꯅꯣꯕꯥꯞ ꯑꯁꯤꯕꯨ ꯏꯄꯥꯗ ꯄꯤꯖꯔꯣꯏꯗꯣꯏꯅꯣ? ꯅꯆꯦꯅꯅꯦ ꯄꯪꯉꯥꯡ ꯉꯥꯡꯉꯤꯅꯦ, ꯄꯤꯖꯒꯗꯣꯏꯅꯦꯕꯁꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨ ꯍꯧꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯆꯅꯨ ꯑꯃꯗꯤ ꯅꯨꯔꯩ ꯑꯅꯤꯗꯨ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯌꯨꯛ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯎꯃꯪꯗ ꯂꯩ ꯊꯤꯕ ꯆꯠꯅꯅꯕ ꯍꯥꯏꯗꯨꯅ ꯁꯦꯝ ꯁꯥꯔꯤ꯫ ꯆꯅꯨꯒꯤ ꯃꯃꯥ ꯏꯕꯦꯇꯣꯟꯅ ꯃꯆꯥꯅꯨꯄꯤꯗ ꯍꯥꯏꯔꯤ, ꯏꯃꯥꯒꯤ ꯆꯅꯨ, ꯅꯇꯥꯒꯅꯦ ꯅꯈꯣꯏ ꯑꯅꯤꯅ ꯂꯩ ꯊꯤꯕ ꯆꯠꯀꯅꯤ ꯍꯥꯏꯔꯤꯕꯗꯣ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯆꯠꯂꯨꯀꯣ ꯏꯕꯦꯝꯃ꯫ ꯎꯃꯪ ꯍꯥꯏꯕꯁꯤꯗꯤ ꯁꯥ ꯀꯩ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯍꯧꯖꯤꯛꯀꯥꯟꯒꯤ ꯃꯤꯁꯤꯡ ꯑꯁꯤꯅꯕꯨ ꯍꯦꯟꯅ ꯐꯠꯈꯤꯗ꯭ꯔꯕꯅꯤꯀꯣ꯫ ꯏꯆꯥ ꯑꯅꯤꯗꯤꯅꯦ ꯂꯩꯁꯥꯕꯤ ꯉꯥꯛꯇꯒ ꯑꯣꯏꯔꯦ꯫ ꯍꯣꯔꯦꯟ ꯃꯤ ꯐꯠꯇꯕꯒ ꯊꯦꯡꯅ ꯂꯥꯛꯅꯒꯅꯤꯀꯣ꯫ ꯌꯥꯝꯅ ꯍꯩꯅ ꯁꯤꯡꯅ ꯆꯠꯂꯨ ꯏꯕꯦꯝꯃ꯫ ꯏꯃꯥꯅꯅꯦ ꯁꯦꯜꯁꯦ ꯃꯔꯥꯡ ꯀꯥꯏꯅ ꯊꯣꯛꯄ ꯑꯣꯏꯔꯕꯗꯤ ꯏꯆꯥꯗ ꯁꯤꯒꯨꯝꯕ ꯈꯨꯗꯣꯡꯊꯤꯕ ꯇꯥꯒꯗꯕ ꯊꯕꯛ ꯑꯁꯦ ꯇꯧꯍꯜꯂꯝꯂꯣꯏ꯫ ꯍꯣꯔꯦꯟ ꯑꯩꯈꯣꯏꯅ ꯍꯜꯂꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯏꯃꯥꯁꯦ ꯂꯩꯇꯥꯐꯝ ꯑꯃ ꯈꯪꯂꯣꯏꯗꯧꯔꯤꯕꯅꯤ꯫ ꯏꯃꯥ, ꯀꯩꯁꯨ ꯍꯦꯟꯅꯁꯨ ꯈꯟꯖꯤꯜꯂꯨꯅꯨꯕ꯫
ꯃꯤ ꯃꯌꯥꯝ ꯑꯃꯁꯨ ꯆꯠꯅꯔꯤꯁꯤꯗꯤ ꯅꯣꯡꯃꯗ ꯂꯩ ꯊꯤꯕ ꯆꯠꯂꯤꯕ ꯃꯈꯣꯏꯗꯤ ꯈꯨꯗꯣꯡ ꯊꯤꯕ ꯇꯥꯔꯦ ꯍꯥꯏꯅ ꯄꯥꯎ ꯇꯥꯗꯦ ꯑꯗꯨꯅꯅꯦ ꯋꯥꯈꯜꯗꯣ ꯈꯔ ꯆꯥꯎꯊꯣꯛ ꯏꯃꯥ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯋꯥꯈꯜꯗ ꯈꯟꯖꯤꯜꯂꯗꯤ ꯌꯥꯔꯔꯣꯏ ꯏꯃꯥꯅ ꯍꯥꯏ ꯈꯟꯖꯤꯟꯗꯕ ꯌꯥꯕ꯭ꯔꯣ ꯏꯃꯥꯒꯤꯗꯤ ꯅꯪ ꯅꯊꯟꯇꯅꯤ ꯅꯪ ꯅꯠꯇꯕ ꯀꯅꯥꯕꯨ ꯂꯩꯔꯤꯕꯒꯦ ꯅꯨꯃꯤꯠ ꯊꯥ ꯌꯦꯡꯕꯒꯨꯝꯅ ꯏꯃꯥꯅ ꯌꯦꯡꯖꯔꯤꯕꯅꯤ ꯑꯗꯨꯅ ꯁꯣꯏꯕ ꯌꯥꯕ꯭ꯔꯥꯗꯣ ꯍꯣꯏ ꯕꯥ ꯑꯩꯁꯨ ꯈꯪꯉꯦꯕ ꯑꯗꯣ ꯏꯃꯥꯒꯤꯗꯨꯗꯤꯅꯦ ꯌꯥꯝꯅ ꯍꯦꯟꯅ ꯈꯟꯖꯤꯟꯃꯟꯈ꯭ꯔꯦ ꯍꯥꯏꯕ ꯏꯃꯥ ꯃꯤ ꯃꯌꯥꯝ ꯑꯃꯁꯨ ꯆꯠꯅꯔꯤꯁꯤꯗꯤ ꯀꯩꯒꯤ ꯍꯦꯟꯅ ꯄꯥꯈꯠꯂꯨꯗꯣꯏꯅꯣ ꯑꯗꯣ ꯏꯃꯥ ꯑꯩ ꯊꯦꯡꯈ꯭ꯔꯦ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯏꯇꯥꯗꯨꯁꯨ ꯂꯣꯏꯁꯤꯜꯂꯝꯗꯗꯅ ꯇꯣꯛꯄ ꯇꯥꯔꯦ ꯃꯗꯨꯁꯨꯅꯦ ꯍꯥꯏꯕꯅ ꯑꯃ ꯇꯧꯕꯅ ꯑꯃ ꯍꯦꯛ ꯇꯧꯕꯅꯤ ꯑꯩ ꯆꯠꯂꯨꯈꯤꯒꯦꯀꯣ ꯏꯃꯥ ꯍꯣꯏ ꯆꯠꯂꯨꯔꯣ ꯍꯥꯏ ꯊꯦꯡꯅ ꯃꯝꯅ ꯍꯜꯂꯛꯄ ꯌꯥꯗꯦꯀꯣ ꯉꯟꯇꯥꯅ ꯍꯜꯂꯛꯎ ꯏꯃꯥꯒꯤ ꯆꯅꯨ ꯑꯗꯨꯒꯅꯦ ꯆꯥꯛꯌꯣꯝꯗꯣ ꯃꯇꯝ ꯆꯥꯅ ꯆꯥꯎꯀꯣ ꯅꯇꯥꯒ ꯅꯈꯣꯏ ꯑꯅꯤ ꯍꯣꯏ ꯏꯃꯥ ꯑꯁꯣꯝꯗꯁꯨ ꯅꯨꯔꯩ ꯑꯗꯨ ꯀꯟꯅ ꯂꯣꯏꯁꯤꯜꯂꯤ ꯆꯅꯨꯅ ꯂꯥꯛꯈꯤꯕꯗꯤ ꯃꯃꯥꯏ ꯃꯃꯤꯠ ꯑꯗꯨ ꯀꯔꯤꯁꯨ ꯇꯩꯁꯤꯟ ꯌꯦꯛꯁꯤꯟꯗꯅ ꯂꯥꯛꯄꯅꯤ ꯁꯨꯞꯅꯇꯒꯤ ꯃꯀꯣꯛꯇ ꯐꯤ ꯑꯃꯅ ꯀꯤꯔꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯅꯨꯔꯩꯗꯤ ꯂꯩ ꯊꯤꯕ ꯆꯠꯀꯗꯧꯔꯤꯕꯗꯨ ꯀꯨꯝꯍꯩ ꯍꯔꯥꯎꯕ ꯌꯦꯡꯕ ꯆꯠꯀꯗꯧꯔꯤꯕ꯭ꯔꯥ ꯈꯪꯗꯦ ꯀꯦꯕꯗ ꯃꯆꯨꯝ ꯄꯣꯞ ꯍꯦꯛ ꯇꯥꯔꯤ ꯃꯆꯥꯒꯤ ꯃꯇꯧ ꯑꯗꯨ ꯌꯦꯡꯗꯨꯅ ꯃꯦꯝꯆꯥꯅ ꯍꯥꯏꯔꯛꯏ ꯏꯆꯥꯁꯤꯗꯤ ꯀꯦꯒꯗꯕꯅꯤ ꯅꯇꯥ ꯆꯅꯨꯗꯒꯤ ꯏꯆꯥꯅ ꯍꯦꯟꯗꯕ ꯁꯨꯛꯌꯥ ꯌꯥꯗꯕꯅꯤ ꯍꯣꯔꯦꯟ ꯂꯩ ꯍꯦꯛꯄ ꯃꯇꯝꯗꯁꯨ ꯐꯖꯕ ꯃꯃꯤꯠ ꯇꯣꯡꯕ ꯃꯈꯩ ꯑꯗꯣ ꯅꯪꯅ ꯅꯇꯥꯗꯒꯤ ꯃꯨꯟꯗꯨꯅ ꯍꯦꯛꯀꯗꯕꯅꯤ ꯏꯃꯥꯒꯤ ꯅꯨꯔꯩ ꯍꯣꯏꯕ ꯏꯃꯥꯅ ꯍꯥꯏꯗ꯭ꯔꯁꯨ ꯑꯩꯅ ꯍꯥꯟꯅꯗꯒꯤ ꯈꯜꯂꯕ ꯋꯥꯈꯜꯅꯤ ꯃꯗꯨ ꯑꯗꯨꯅꯅꯦ ꯍꯥꯏꯔꯛꯇ꯭ꯔꯁꯨ ꯌꯥꯔꯦ ꯅꯆꯥ ꯑꯩꯁꯦ ꯃꯤꯅ ꯍꯦꯟꯕ ꯌꯥꯗꯕꯤ ꯅꯨꯔꯩꯅꯤ ꯍꯥꯏꯕꯗꯣ ꯏꯃꯥꯁꯨ ꯈꯪꯉꯤ ꯅꯠꯇ꯭ꯔꯕ ꯌꯥꯝ ꯂꯨꯅ ꯇꯤꯟꯅꯕꯤ ꯏꯇꯥꯕꯨ ꯑꯣꯏꯒꯦꯔꯥ ꯂꯥꯏꯕꯨ ꯑꯣꯏꯒꯦꯔꯥ ꯑꯩꯅ ꯍꯦꯟꯗꯕ ꯁꯨꯛꯌꯥ ꯌꯥꯗꯦ ꯑꯩꯅ ꯃꯉꯣꯟꯗ ꯂꯩ ꯊꯤꯔꯨꯁꯦ ꯍꯥꯏꯅ ꯍꯧꯔꯤꯁꯦ ꯎꯃꯪꯗ ꯆꯠꯄꯅꯤꯅ ꯍꯌꯦꯡ ꯈꯨꯗꯣꯡꯊꯤꯕ ꯇꯥꯒꯗꯕ ꯂꯩꯔꯁꯨ ꯃꯥꯕꯨ ꯑꯣꯏꯅ ꯏꯟꯁꯤꯜꯂꯝꯂꯒ ꯑꯩꯅ ꯆꯦꯜꯂꯛꯄ ꯌꯥꯅꯅꯕ ꯍꯥꯏꯗꯅ ꯃꯥꯕꯨ ꯍꯧꯔꯤꯕꯅꯤ ꯃꯗꯨ ꯅꯠꯇ꯭ꯔꯒꯗꯤ ꯑꯩꯅ ꯀꯔꯤꯒꯤ ꯃꯥꯕꯨ ꯍꯧꯖꯔꯨꯗꯣꯏꯅꯣ ꯑꯄꯪꯕ ꯃꯤꯗꯧꯅ ꯍꯣꯔꯦꯟꯅꯦ ꯂꯩ ꯍꯦꯛꯂꯕꯁꯨ ꯃꯥꯅ ꯍꯦꯛꯀꯦ ꯇꯧꯕ ꯐꯖꯕ ꯂꯩ ꯑꯗꯣ ꯑꯩꯅ ꯍꯦꯛꯇ ꯃꯨꯟꯗꯣꯏꯅꯤ ꯑꯗꯨꯒ ꯃꯥꯗꯤ ꯃꯕꯨꯛꯁꯨ ꯌꯥꯝ ꯐꯕꯅꯤꯅ ꯃꯗꯨꯗ ꯀꯩꯁꯨ ꯁꯥꯎꯔꯛꯑꯣꯏ ꯏꯃꯥ ꯏꯇꯥ ꯆꯅꯨꯁꯦ ꯌꯥꯝ ꯄꯪꯕꯅꯤ ꯐꯖꯅ ꯄꯪꯕꯖꯥꯠꯅꯤ ꯑꯩꯅ ꯁꯥꯟꯅꯔꯤꯕ ꯀꯣꯛꯁꯦ ꯃꯥꯗꯤ ꯀꯩꯝꯇ ꯈꯪꯖꯗꯕ ꯃꯈꯩ ꯂꯥꯛꯀꯗꯣꯏꯅꯦꯕ ꯑꯗꯨꯅꯤꯗꯅ ꯑꯩꯒꯤ ꯏꯆꯥꯁꯤꯗꯤ ꯍꯣꯏꯅꯦ ꯅꯇꯥꯗꯣ ꯈꯔ ꯄꯪꯕꯗꯤ ꯃꯥꯜꯂꯤ ꯑꯗꯨꯒꯅꯦ ꯑꯩꯒꯤ ꯏꯆꯥꯗꯤ ꯑꯁꯤꯡꯕꯤꯅꯤ ꯃꯈꯣꯏꯒꯨꯝꯕꯤ ꯑꯄꯪꯕꯤ ꯑꯁꯦ ꯊꯦꯝꯗꯅ ꯁꯤꯖꯤꯟꯅꯒꯗꯕꯅꯤ ꯏꯆꯥꯁꯤꯗꯤ ꯑꯩ ꯑꯇꯩ ꯂꯥꯏꯔꯤ ꯏꯃꯥꯅ ꯅꯪꯒꯤ ꯆꯥꯛꯌꯣꯝ ꯑꯗꯨ ꯌꯣꯝꯕꯗꯅꯦ ꯁꯤꯁꯤ ꯅꯪꯒꯤ ꯆꯥꯛꯇꯣ ꯑꯗꯨꯒꯤ ꯃꯌꯥꯏꯗ ꯉꯥ ꯑꯇꯥꯎꯕ ꯑꯆꯧꯕ ꯑꯃ ꯐꯨꯝꯂꯒ ꯍꯥꯞꯈꯤꯕꯅꯤ ꯍꯣꯔꯦꯟ ꯅꯪꯅ ꯆꯥꯛ ꯆꯥꯕ ꯃꯇꯝꯗ ꯅꯇꯥ ꯑꯗꯨ ꯎꯍꯟꯗꯕꯤꯗ ꯂꯣꯟꯅ ꯍꯩꯅ ꯁꯤꯡꯅ ꯆꯥꯎꯀꯣ ꯅꯪ ꯅꯇꯥ ꯆꯅꯨ ꯍꯣꯏꯗꯤꯅꯦ ꯑꯗꯨꯒꯨꯝꯕ ꯉꯥ ꯑꯇꯥꯎꯕꯒꯗꯣ ꯅꯨꯃꯤꯠ ꯊꯕꯥꯟ ꯌꯦꯡꯗꯅ ꯆꯥꯔꯝꯒꯅꯤ ꯑꯗꯨꯒꯅꯦ ꯏꯃꯥꯅꯁꯨ ꯑꯗꯨꯒꯨꯝꯕ ꯑꯍꯥꯎꯕ ꯄꯣꯠꯇꯣ ꯃꯈꯣꯏꯒꯨꯝꯕꯤ ꯑꯃꯗ ꯄꯤꯖꯕꯗꯣ ꯄꯥꯝꯃꯨꯏ ꯑꯗꯨꯅꯅꯦ ꯅꯪꯅ ꯍꯣꯔꯦꯟ ꯂꯣꯟꯅ ꯆꯥꯎꯀꯣ ꯍꯣꯏ ꯏꯃꯥ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩꯗ ꯆꯅꯨꯗꯤ ꯃꯄꯥꯟꯗꯒꯤ ꯃꯇꯥꯕꯨ ꯀꯧꯔꯛꯏ ꯏꯇꯥ ꯍꯣꯏ ꯏꯇꯥ ꯅꯨꯔꯩ ꯂꯣꯏꯗ꯭ꯔꯤꯕꯣ ꯅꯪꯕꯣ ꯂꯣꯏꯔꯦ ꯊꯣꯔꯛꯑꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥꯗꯒꯤ ꯆꯥꯛꯌꯣꯝ ꯑꯗꯨ ꯄꯨꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯄꯨꯟꯅ ꯎꯃꯪ ꯑꯗꯣꯝꯗ ꯂꯥꯛꯂꯤ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯎꯃꯪ ꯑꯗꯨꯗ ꯆꯪꯁꯤꯟꯕ ꯍꯧꯔꯛꯂꯝꯃꯤ ꯅꯨꯔꯩꯅ ꯆꯅꯨꯕꯨ ꯍꯥꯟꯅ ꯃꯥꯡ ꯊꯥꯍꯟꯗꯨꯅ ꯆꯠꯍꯜꯂꯝꯃꯤ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯇꯧꯔꯤꯕ ꯑꯁꯤ ꯀꯩꯒ ꯊꯦꯡꯅꯔꯕꯁꯨ ꯆꯅꯨꯗ ꯍꯥꯟꯅ ꯈꯨꯗꯣꯡꯊꯤꯕ ꯑꯗꯨ ꯇꯥꯅꯅꯕ ꯍꯥꯏꯗꯨꯅ ꯇꯧꯔꯤꯕꯅꯤ ꯑꯗꯨꯕꯨ ꯆꯅꯨꯗꯤ ꯏꯆꯝ ꯆꯝꯖꯕꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯅ ꯃꯇꯥꯒꯤ ꯑꯗꯨꯒꯨꯝꯕ ꯐꯠꯇꯕ ꯋꯥꯈꯜꯂꯣꯟ ꯑꯁꯤ ꯀꯔꯤꯁꯨ ꯈꯜꯂꯝꯗꯦ ꯐꯅ ꯁꯥꯡꯅ ꯂꯥꯛꯂꯕ ꯐꯥꯎꯕꯗ ꯃꯈꯣꯏ ꯑꯅꯤ ꯂꯩ ꯑꯃꯠꯇ ꯊꯦꯡꯅꯔꯝꯗꯦ ꯃꯁꯤꯗꯒꯤ ꯆꯅꯨꯅ ꯍꯥꯏꯔꯛꯏ ꯏꯇꯥ ꯃꯐꯝ ꯑꯁꯤꯗꯗꯤ ꯂꯩ ꯁꯨꯝꯇ ꯁꯥꯠꯇꯦ ꯁꯥꯠꯄꯗꯤ ꯂꯥꯏꯔꯗꯅ ꯂꯩ ꯄꯥꯝꯕꯤ ꯑꯃꯠꯇ ꯐꯥꯎꯕ ꯍꯧꯕ ꯎꯗꯦ ꯑꯗꯣ ꯑꯁꯣꯝꯗꯒꯤ ꯃꯈꯥ ꯊꯪꯕ ꯃꯥꯏꯀꯩ ꯑꯁꯣꯝꯗ ꯑꯃꯨꯛ ꯆꯠꯂꯁꯤꯔ ꯏꯇꯥ ꯑꯋꯥꯡ ꯂꯩꯀꯥꯏꯒꯤ ꯂꯩꯁꯥꯕꯤ ꯃꯈꯩꯅ ꯁ꯭ꯋꯥꯏꯗꯒꯤꯁꯦ ꯂꯣꯏꯅ ꯍꯦꯛꯄ ꯂꯣꯏꯈ꯭ꯔꯕ ꯃꯥꯜꯂꯦꯕ ꯌꯥꯏꯌꯦ ꯏꯇꯥ ꯅꯪꯅ ꯐꯒꯗꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯑꯗꯨꯝ ꯄꯨꯕꯤꯔꯣ ꯑꯗꯣ ꯇꯧꯕꯗꯗꯤ ꯏꯇꯥꯅ ꯑꯗꯨꯝ ꯂꯝꯖꯤꯡꯗꯨꯅ ꯄꯨꯕꯤꯌꯨꯀꯣ ꯏꯇꯥ ꯑꯩꯗꯤ ꯁꯨꯃꯥꯏꯅ ꯊꯕꯛ ꯆꯠꯊꯣꯛꯄꯁꯦ ꯉꯁꯤꯅ ꯑꯍꯥꯟꯕꯅꯤ ꯑꯗꯨꯅ ꯏꯇꯥꯅ ꯂꯝꯃꯤꯠ ꯇꯨꯃꯤꯠ ꯈꯔꯁꯨ ꯈꯪꯉꯦꯅ ꯇꯧꯕꯅꯤ ꯏꯇꯥ ꯅꯪꯅ ꯑꯃꯨꯛ ꯂꯥꯟꯅ ꯈꯜ ꯂꯩꯔꯝꯅꯤꯀꯣ ꯑꯩꯉꯣꯟꯗ ꯇꯥꯅꯤꯡꯗꯦꯀꯣ ꯅꯪꯒꯤ ꯀꯣꯆꯤ ꯊꯥꯡꯕ ꯋꯥꯉꯥꯡ ꯑꯗꯨ ꯇꯧꯔꯛꯀꯅꯨ ꯅꯪ ꯑꯩꯅ ꯀꯔꯤ ꯍꯥꯏꯒꯦꯕ ꯅꯪꯉꯣꯟꯗ ꯑꯩꯅ ꯃꯥꯡ ꯊꯥꯕ ꯇꯜꯂꯤ ꯅꯪ ꯊꯥꯔꯣ ꯂꯥꯎꯒ ꯍꯥꯏꯈ꯭ꯔꯕꯕ ꯍꯥꯏꯕꯕꯨꯗꯤ ꯍꯥꯏꯗꯦꯕ ꯑꯗꯨꯗ ꯁꯨꯝ ꯑꯩꯅ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯒꯤ ꯍꯥꯏꯕꯅꯦꯕ ꯁꯥꯎꯔꯅꯨꯁꯦ ꯃꯥꯡ ꯊꯥꯔꯣ ꯆꯠꯅꯅꯕ ꯇꯧꯔꯁꯦ ꯃꯇꯝꯁꯦ ꯊꯦꯡꯈꯤꯕ ꯇꯥꯔꯦ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯃꯈꯥ ꯊꯪꯕ ꯃꯥꯏꯀꯩꯗ ꯑꯃꯨꯛ ꯂꯥꯛꯂꯝꯃꯤ ꯂꯥꯏꯕꯛ ꯐꯕꯅ ꯃꯐꯝ ꯑꯗꯨꯗꯗꯤ ꯐꯖꯔꯕ ꯂꯩ ꯀꯌా ꯑꯃ ꯃꯔꯥꯡ ꯀꯥꯏꯅ ꯅꯤꯡꯊꯤꯅ ꯐꯨꯒꯥꯏꯅ ꯁꯠꯀꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯉꯁꯥꯏ ꯃꯈꯩ ꯆꯅꯨꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯂꯥꯛꯂꯝꯕ ꯅꯨꯔꯩ ꯑꯗꯨ ꯆꯅꯨꯒꯤ ꯃꯥꯡ ꯊꯥꯗꯨꯅ ꯍꯦꯛꯇ ꯆꯦꯟꯈꯠꯈꯤ
ꯑꯗꯨꯒ ꯂꯩ ꯃꯌꯥꯝ ꯑꯗꯨꯗꯒꯤ ꯐꯖ ꯐꯖꯕ ꯃꯌꯥꯝ ꯑꯃ ꯈꯟ ꯈꯟꯗꯨꯅ ꯍꯦꯛꯄ ꯍꯧꯏ꯫ ꯃꯍꯥꯛꯅ ꯍꯦꯛꯂꯤꯕ ꯈꯨꯍꯦꯛ ꯑꯗꯨ ꯅꯤꯡꯊꯤ ꯅꯨꯡꯉꯥꯏꯅ ꯍꯦꯛꯄ ꯅꯠꯇꯦ, ꯀꯔꯥꯝꯕꯒꯤ ꯈꯨꯍꯦꯛꯅꯤ ꯃꯥꯅ ꯍꯦꯛꯂꯤꯕꯗꯨ꯫ ꯆꯅꯨꯗꯤ ꯃꯇꯥꯒꯤ ꯃꯇꯧ ꯑꯗꯨ ꯀꯩꯁꯨ ꯈꯪꯖꯔꯝꯗꯦ, ꯑꯗꯨꯅ ꯃꯥꯁꯨ ꯑꯗꯨꯃꯛ ꯆꯪꯁꯤꯟꯗꯨꯅ ꯍꯦꯛꯂꯤ꯫ ꯇꯟꯖꯥ ꯑꯁꯤꯗ ꯆꯅꯨꯅ ꯌꯥꯝꯅ ꯐꯖꯔꯕ ꯈꯥꯒꯦ ꯂꯩꯍꯥꯎ ꯄꯥꯝꯕꯤ ꯑꯃ ꯐꯨꯒꯥꯏꯅ ꯁꯥꯠꯂꯤꯕ ꯈꯥꯒꯦ ꯂꯩꯍꯥꯎ ꯃꯌꯥꯝ ꯑꯗꯨꯅ ꯌꯣꯝꯗꯨꯅ ꯍꯧꯔꯤꯕꯗꯨ ꯎꯔꯛꯂꯝꯃꯤ꯫ ꯃꯗꯨꯕꯨ ꯎꯕꯗ ꯍꯔꯥꯎꯅ ꯆꯅꯨꯅ ꯃꯇꯥ ꯅꯨꯔꯩꯗ ꯍꯥꯏꯔꯛꯏ, "ꯍꯩꯃꯥ ꯏꯇꯥ, ꯌꯦꯡꯉꯨꯇꯨ, ꯑꯁꯤꯗ ꯈꯥꯒꯤ ꯂꯩꯍꯥꯎ ꯑꯉꯥꯡꯕꯁꯦ ꯃꯌꯥꯝ ꯑꯃ ꯁꯥꯠꯂꯦ ꯍꯥꯏꯕ ꯏꯇꯥ." "ꯍꯥ, ꯀꯔꯤꯕ? ꯈꯥꯒꯤ ꯂꯩꯍꯥꯎ ꯑꯉꯥꯡꯕ ꯍꯥꯏꯕ? ꯉꯥꯏꯈꯣ ꯉꯥꯏꯈꯣ ꯏꯇꯥ, ꯑꯩꯒ ꯍꯦꯛꯃꯤꯟꯅꯁꯤ, ꯅꯪ ꯍꯥꯟꯅ ꯍꯦꯛꯈꯤꯅꯨꯀꯣ, ꯉꯥꯏꯈꯣꯕ." ꯑꯁꯤ ꯍꯥꯏꯗꯨꯅ ꯌꯥꯝ ꯊꯨꯅꯃꯛ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯆꯅꯨꯅ ꯍꯥꯏꯔꯛꯏ, "ꯏꯇꯥ, ꯑꯩꯅ ꯂꯩꯍꯥꯎ ꯄꯥꯝꯕꯤ ꯑꯁꯤꯒꯤ ꯃꯊꯛꯇ ꯀꯥꯔꯒꯦ, ꯑꯗꯨꯒ ꯂꯩꯍꯥꯎ ꯑꯁꯤ ꯑꯩ ꯍꯦꯛꯂꯛꯑꯒꯦꯕ꯫ ꯍꯣꯔꯦꯟ ꯀꯨꯝꯃꯛꯑꯒ ꯑꯩꯈꯣꯏ ꯑꯅꯤꯃꯨꯛ ꯌꯦꯟꯅꯔꯁꯤꯀꯣ ꯏꯇꯥ." ꯆꯅꯨꯅ ꯏꯆꯝ ꯆꯝꯅ ꯍꯥꯏꯖꯔꯛꯄꯅꯤ, ꯑꯗꯨꯕꯨ ꯅꯨꯔꯩꯒꯤ ꯊꯃꯣꯏꯗꯗꯤ ꯌꯥꯝꯅ ꯁꯥꯎꯅꯤꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ꯫ ꯃꯥꯅ ꯈꯜꯂꯤꯕꯅ ꯆꯅꯨꯅ ꯈꯗ꯭ꯔꯛ ꯇꯧꯔꯒ ꯈꯥꯒꯦ ꯂꯩꯍꯥꯎ ꯐꯖ ꯐꯖꯕ ꯃꯈꯩꯅ ꯃꯥꯅ ꯑꯣꯏꯅꯅꯕ ꯍꯥꯏꯗꯅ ꯇꯧꯔꯤꯕꯅꯤ ꯍꯥꯏꯅ ꯅꯤꯡꯂꯝꯃꯤ꯫ ꯑꯗꯨꯅ ꯍꯥꯏꯔꯛꯏ, "ꯏꯇꯥ, ꯑꯩ ꯑꯣꯏꯅ ꯂꯩꯍꯥꯎ ꯄꯥꯝꯕꯤ ꯑꯁꯤ ꯀꯥꯔꯒꯦ, ꯑꯗꯨꯒ ꯍꯦꯛꯂꯛꯑꯒꯦ ꯂꯩꯍꯥꯎ ꯑꯗꯣ." "ꯑꯦ, ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯅꯪꯕꯨ ꯎ ꯀꯥꯕ ꯅꯤꯡꯊꯤꯅ ꯍꯩꯇꯕꯗꯥꯏꯅꯦ ꯏꯇꯥ? ꯍꯣꯔꯦꯟ ꯎ ꯃꯊꯛ ꯑꯁꯤꯗꯒꯤ ꯇꯥꯔꯛꯑꯗꯤ ꯅꯥꯇꯩ ꯆꯥꯔꯣꯏꯀꯣ ꯅꯪ?" ꯇꯥꯔꯛꯑꯣꯏ ꯇꯥꯔꯛꯑꯣꯏ, ꯑꯩꯁꯨ ꯎ ꯀꯥꯕꯁꯦ ꯌꯥꯝ ꯍꯩꯔꯕꯅꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯅꯨꯅ ꯈꯥꯝꯕꯒ ꯌꯥꯗꯕ ꯃꯈꯩ ꯈꯥꯒꯦ ꯂꯩꯍꯥꯎ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯀꯥꯈꯠꯈ꯭ꯔꯦ꯫ ꯆꯅꯨꯗꯤ ꯃꯇꯥ ꯅꯨꯔꯩ ꯑꯗꯨ ꯎ ꯀꯥꯕ ꯅꯤꯡꯊꯤꯅ ꯍꯩꯇꯕꯗꯨꯗ ꯇꯥꯔꯛꯂꯅꯤ ꯍꯥꯏꯅ ꯌꯥꯝꯅ ꯄꯥꯈꯠꯆꯔꯝꯃꯤ꯫ ꯅꯨꯔꯩꯅ ꯐꯖ ꯐꯖꯕ ꯂꯩꯍꯥꯎ ꯃꯌꯥꯝ ꯑꯃ ꯈꯟ ꯈꯟꯗꯨꯅ ꯍꯦꯛꯆꯤꯜꯂꯝꯃꯤ꯫ ꯇꯟꯖꯥ ꯑꯁꯤꯗ ꯅꯨꯔꯩ ꯑꯗꯨ ꯃꯈꯣꯡ ꯈꯣꯡꯐꯝ ꯆꯥꯍꯧꯗꯕꯒ, ꯃꯈꯨꯠ ꯑꯗꯨꯁꯨ ꯄꯥꯏꯕ ꯅꯪꯍꯧꯗꯕꯒ ꯂꯩꯃꯥꯏ ꯑꯗꯨꯗ ꯕꯨꯞ ꯂꯥꯎꯅ ꯇꯥꯔꯛꯂꯝꯃꯤ꯫ ꯆꯅꯨ ꯌꯥꯝ ꯄꯥꯈꯠꯅ ꯆꯦꯟꯁꯤꯜꯂꯤ, ꯑꯗꯨꯒ ꯃꯇꯥꯕꯨ ꯍꯧꯒꯠꯇꯨꯅ ꯍꯥꯏꯔꯛꯏ, "ꯍꯩꯃꯥ ꯏꯇꯥ, ꯁꯤ ꯁꯣꯛꯄ꯭ꯔꯣ? ꯑꯁ, ꯑꯩꯅꯗꯤ ꯁꯤꯗꯣꯛꯀꯅꯤ ꯍꯥꯏꯅ ꯀꯥꯈꯤꯅꯣ ꯍꯥꯏꯅ ꯍꯥꯏꯕꯅꯤꯀꯣ ꯏꯇꯥ." "ꯑꯁ, ꯑꯌꯣ ꯑꯌꯣ ꯃꯥ, ꯑꯩ ꯁꯤꯔꯦ꯫ ꯏꯇꯥ, ꯑꯁꯨꯛ ꯌꯥꯝꯅ ꯋꯥꯡꯕ ꯎꯁꯤꯗꯒꯤ ꯇꯥꯔꯛꯑꯒꯕꯨ ꯁꯣꯛꯄ꯭ꯔꯣ ꯍꯪꯉꯤꯁꯤꯕꯨ ꯀꯩꯅꯣ? ꯅꯪꯕꯨ ꯉꯥꯎꯔꯕꯕ? ꯑꯁ, ꯅꯤꯡꯈꯣꯡꯒ ꯂꯣꯏ ꯀꯥꯏꯔꯦ꯫ ꯁꯦ, ꯇꯞꯅ ꯍꯧꯒꯠꯂꯨꯁꯦ, ꯉꯥꯛꯇꯪ ꯐꯝꯃꯨꯁꯦ, ꯑꯩꯅ ꯅꯪꯕꯨ ꯀꯥꯈꯤꯅꯣ ꯍꯥꯏꯕ ꯅꯠꯇ꯭ꯔꯕ?" ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯉꯥꯡꯅꯔꯤꯉꯩꯗ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯍꯧꯗꯦ ꯄꯥꯈꯪ ꯃꯆꯥ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯑꯅꯤꯈꯛ ꯆꯪꯂꯛꯇꯨꯅ ꯍꯥꯏꯔꯛꯏ, "ꯑꯦ, ꯀꯩꯅꯣ ꯏꯆꯜ, ꯎ ꯃꯊꯛꯇꯒꯤ ꯇꯥꯔꯛꯏꯔꯣ? ꯁꯣꯛꯄ꯭ꯔꯣ ꯅꯈꯣꯏ ꯑꯅꯤꯕꯣ?" ꯆꯅꯨ ꯃꯁꯥꯗꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ, ꯑꯗꯨꯒ ꯍꯥꯏꯔꯛꯏ, "ꯍꯣꯏꯃꯥ, ꯀꯅꯥꯅꯣ ꯅꯈꯣꯏ ꯑꯅꯤꯕꯣ?" "ꯏꯆꯜ, ꯉꯥꯏꯈꯣ ꯉꯥꯏꯈꯣ, ꯑꯝꯇ ꯇꯞꯊꯈꯣ꯫ ꯑꯩꯈꯣꯏꯁꯦ ꯅꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯝ ꯀꯣꯏꯕ ꯂꯥꯛꯄꯅꯤ꯫ ꯅꯈꯣꯏ ꯑꯅꯤꯅ ꯎꯊꯛꯇꯒꯤ ꯇꯥꯔꯛꯈꯤꯕꯗꯣ ꯃꯈꯣꯜ ꯑꯃ ꯇꯥꯕꯗꯒꯤ ꯆꯪꯉꯛꯄꯅꯤ, ꯂꯥꯟꯅ ꯂꯧꯒꯅꯨꯀꯣ꯫ ꯅꯠꯇꯦ, ꯅꯣꯏ ꯑꯅꯤꯕꯨ ꯁꯣꯛꯄ꯭ꯔꯣ?" "ꯑꯣ, ꯑꯩꯈꯣꯏꯗꯤ ꯂꯥꯟꯅ ꯂꯧꯔꯨꯔꯦ꯫ ꯏꯕꯨꯡ, ꯋꯥꯔꯧꯒꯅꯨꯀꯣ, ꯏꯇꯥꯁꯦ ꯎꯊꯛꯇꯒꯤ ꯇꯥꯔꯛꯏꯅꯤ, ꯑꯗꯣ ꯁꯣꯛꯄꯕꯨꯗꯤ ꯀꯌꯥ ꯁꯣꯛꯇ꯭ꯔ ꯃꯥꯜꯂꯦ꯫ ꯑꯗꯣ ꯉꯥꯏꯍꯥꯛꯇꯪ ꯐꯝꯍꯟꯒꯦ ꯍꯥꯏꯅ ꯇꯧꯔꯝꯕꯅꯤ꯫ ꯏꯕꯨꯡ ꯑꯅꯤꯕꯨ ꯀꯩ ꯂꯝꯗꯩꯅꯣ?" "ꯑꯩꯈꯣꯏꯗꯤ ꯑꯊꯥꯞꯄ ꯂꯩꯕꯥꯛꯇꯒꯤꯅꯤ꯫ ꯑꯗꯣ ꯅꯈꯣꯏ ꯑꯅꯤꯒꯤ ꯃꯤꯡꯗꯤ ꯀꯩ ꯀꯧꯒꯦ?" "ꯑꯩꯈꯣꯏꯒꯤꯗꯤ, ꯑꯩꯒꯤꯅ ꯋꯥꯡꯊꯣꯏ, ꯑꯗꯨꯒ ꯏꯇꯥꯎꯒꯤꯅ ꯃꯥꯟꯖ ꯀꯧꯏ." "ꯏꯕꯨꯡ, ꯑꯩꯒꯤꯅ ꯆꯅꯨ ꯀꯧꯏ, ꯏꯇꯥ ꯑꯁꯤꯒꯤꯅ ꯅꯨꯔꯩ ꯀꯧꯏ." ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯔꯤꯗꯨ ꯁꯛꯈꯪ ꯃꯥꯏꯈꯪꯅꯗꯨꯅ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯤ꯫ ꯋꯥꯡꯊꯣꯏꯗꯤ ꯆꯅꯨꯒꯤ ꯐꯖꯕ ꯃꯁꯛ ꯃꯇꯧ ꯑꯗꯨꯗ ꯄꯨꯡꯉꯥꯎ ꯍꯦꯛ ꯉꯥꯎꯈ꯭ꯔꯦ꯫ ꯃꯍꯥꯛꯀꯤ ꯃꯄꯨꯛꯆꯦꯜ ꯁꯦꯡꯖꯕ, ꯂꯧꯊꯨꯞ ꯂꯧꯈꯣꯏ ꯂꯩꯇ꯭ꯔꯕ ꯊꯃꯣꯏ ꯑꯗꯨꯗ ꯃꯍꯥꯛꯇꯤ ꯄꯨꯡꯉꯥꯎ ꯍꯦꯛ ꯉꯥꯎꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯅꯨꯔꯩꯅ ꯑꯣꯏꯅ ꯋꯥꯡꯊꯣꯏꯕꯨ ꯉꯥꯎꯗꯨꯅ ꯂꯩꯈ꯭ꯔꯦ, ꯑꯗꯨꯒ ꯃꯥꯟꯖꯅ ꯑꯃꯨꯛ ꯅꯨꯔꯩꯕꯨ ꯄꯥꯝꯖꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯊꯃꯣꯏꯒꯤ ꯃꯔꯣꯜꯗꯤ ꯐꯣꯡꯅꯗ ꯃꯈꯣꯏ ꯃꯔꯤ ꯑꯗꯨ ꯆꯥꯅꯕ ꯃꯔꯨꯞ ꯑꯃꯒꯨꯝꯅ ꯂꯣꯏꯅꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯃꯔꯤꯅ ꯇꯣꯏꯅ ꯇꯣꯏꯅ ꯀꯣꯏꯕꯁꯨ ꯆꯠꯃꯤꯟꯅꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯅꯨꯔꯩꯅ ꯃꯇꯥ ꯆꯅꯨꯗ ꯍꯥꯏꯔꯛꯏ, "ꯏꯇꯥ, ꯑꯩꯗꯤ ꯏꯕꯨꯡ ꯋꯥꯡꯊꯣꯏꯗꯣ ꯌꯥꯝ ꯄꯥꯝꯃꯤ꯫ ꯀꯩꯒꯤꯅꯣ ꯈꯪꯗꯦ, ꯃꯥꯕꯨ ꯎꯕꯗ ꯑꯩꯁꯦ ꯄꯨꯡꯉꯥꯎ ꯉꯥꯎꯕꯒꯨꯝꯅ ꯇꯧꯏ." ꯆꯅꯨ ꯃꯇꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯍꯥꯛꯀꯤ ꯊꯃꯣꯏ ꯑꯗꯨ ꯀꯥꯏꯈ꯭ꯔꯦ꯫ ꯃꯥꯅꯁꯨ ꯋꯥꯡꯊꯣꯏꯕꯨ ꯅꯨꯡꯁꯤꯖꯔꯤꯕꯅꯤ, ꯑꯗꯨꯕꯨ ꯃꯍꯥꯛ ꯃꯇꯥꯒꯤ ꯃꯇꯧ ꯑꯗꯨ ꯎꯖꯔꯒ ꯃꯥꯒꯤ ꯅꯨꯡꯁꯤꯕꯗꯨ ꯀꯠꯊꯣꯛꯂꯒꯦ ꯅꯤꯡꯈ꯭ꯔꯦ꯫ ꯃꯊꯃꯣꯏꯗ ꯂꯩꯔꯤꯕ ꯑꯋꯥꯕ ꯄꯨꯝꯕ ꯑꯗꯨ ꯐꯥꯖꯤꯟꯗꯨꯅ ꯍꯥꯏꯔꯛꯏ, "ꯏꯇꯥ, ꯅꯪꯒ ꯏꯕꯨꯡ ꯋꯥꯡꯊꯣꯏꯒꯗꯤ ꯌꯥꯝ ꯆꯥꯟꯅꯅꯤꯕꯣ꯫ ꯏꯇꯥꯁꯨ ꯅꯁꯛꯅꯤ ꯅꯇꯧꯅꯤ, ꯏꯕꯨꯡ ꯋꯥꯡꯊꯣꯏꯁꯨ ꯃꯁꯛꯅꯤ ꯃꯇꯧꯅꯤ, ꯌꯥꯝꯅ ꯐꯖꯩ꯫ ꯅꯈꯣꯏ ꯑꯅꯤꯁꯦ ꯌꯥꯝ ꯆꯥꯟꯅꯒꯅꯤ꯫ ꯑꯗꯨ ꯏꯇꯥ, ꯅꯪꯅ ꯏꯕꯨꯡ ꯋꯥꯡꯊꯣꯏꯕꯨ ꯅꯨꯡꯁꯤꯔꯕꯗꯤ ꯑꯩ ꯏꯕꯨꯡꯗ ꯍꯥꯏꯕꯤꯌꯨꯔꯥ?" "ꯑꯁ ꯏꯇꯥ, ꯏꯀꯥꯏꯖꯩ, ꯃꯤꯅ ꯌꯥꯝꯅ ꯇꯧꯉꯝꯕꯤꯅꯤ ꯍꯥꯏꯅ ꯈꯟꯈꯤꯅꯤꯌꯦ꯫ ꯑꯗꯨꯅ ꯃꯇꯝ ꯈꯖꯤꯛꯇꯪꯗꯤ ꯉꯥꯏꯈꯤꯁꯦ꯫ ꯑꯩꯅ ꯁꯨꯝ ꯌꯦꯡꯕꯗ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯣ ꯃꯥꯅꯁꯨ ꯑꯩꯕꯨ ꯄꯥꯝꯖꯕꯒꯨꯝ ꯅꯨꯡꯁꯤꯕꯒꯨꯝ ꯇꯧꯋꯦ ꯏꯇꯥ." "ꯑꯗꯨꯝꯅꯕꯨ ꯃꯥꯅꯁꯨ ꯅꯪꯕꯨ ꯅꯨꯡꯁꯤꯔꯝꯂꯕꯗꯤ ꯐꯔꯅꯤꯗ ꯏꯇꯥ." ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯅꯤ꯫ ꯋꯥꯡꯊꯣꯏ ꯑꯃꯗꯤ ꯃꯥꯟꯖ ꯑꯅꯤ ꯑꯗꯨ ꯅꯨꯔꯩꯒ ꯆꯅꯨꯒꯕꯨ ꯎꯅꯕ ꯂꯥꯛꯂꯤ꯫ ꯃꯈꯣꯏ ꯃꯔꯤ ꯑꯁꯤ ꯉꯁꯤ ꯄꯣꯠꯐꯝꯗ ꯁꯤꯡꯖꯨ ꯆꯥꯅꯁꯦ ꯍꯥꯏꯅ ꯍꯥꯏꯅꯈꯤꯕꯅꯤ꯫
ꯂꯝꯕꯤ ꯆꯠꯅ ꯆꯠꯅ ꯃꯥꯟꯖꯅ ꯍꯥꯏꯔꯛꯏ, ꯏꯇꯥꯎ, ꯉꯁꯤꯗꯤ ꯅꯪꯅꯦ ꯏꯆꯜ ꯆꯅꯨꯕꯨ ꯁꯣꯏꯗꯅꯃꯛꯀꯤ ꯅꯨꯡꯁꯤ ꯍꯥꯏꯕꯗꯣ ꯍꯥꯏꯍꯧꯔꯣꯀꯣ. ꯅꯈꯣꯏ ꯑꯅꯤꯒꯤ ꯇꯪ ꯇꯥꯕ ꯑꯃꯗ ꯈꯪꯂꯕꯗꯤ ꯑꯩꯁꯨ ꯅꯨꯔꯩꯗ ꯀꯩ ꯀꯩꯅꯣ ꯈꯟꯅꯕ ꯌꯥꯔꯦꯗꯅ. ꯍꯣꯏ, ꯉꯁꯤꯗꯤ ꯁꯣꯏꯗꯅ ꯐꯣꯡꯗꯣꯛꯑꯒꯦ ꯍꯥꯏꯅ ꯈꯜꯂꯤ. ꯑꯗꯨꯕꯨ ꯏꯇꯥꯎ, ꯑꯩꯁꯦ ꯁꯨꯃꯥꯏꯅ ꯊꯧꯅꯥ ꯌꯥꯝ ꯐꯅ ꯂꯥꯛꯂꯕꯁꯨ ꯅꯨꯡꯁꯤꯕꯤ ꯃꯥꯒꯤ ꯃꯥꯏꯊꯣꯡ ꯑꯗꯨ ꯍꯦꯛ ꯎꯕꯒ ꯏꯁꯥꯁꯦ ꯊꯧꯅꯥꯁꯦ ꯄꯨꯡꯍꯟꯍꯟꯈꯤ. ꯑꯣ, ꯑꯗꯨꯕꯨꯗꯤꯅꯦ ꯍꯥꯏꯅꯕ ꯂꯩꯕꯅꯤ. ꯅꯨꯄꯥ ꯑꯩꯈꯣꯏꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯁꯣꯟꯕꯁꯦ ꯅꯨꯡꯁꯤꯕ ꯍꯥꯏꯕ ꯅꯨꯡꯁꯤꯕꯁꯤꯅꯦ ꯍꯥꯏꯗꯅ. ꯑꯗꯣ ꯍꯣꯔꯦꯟꯗꯤ ꯊꯧꯅꯥ ꯍꯟꯕ ꯌꯥꯗꯦ. ꯅꯃꯤꯠ ꯅꯅꯥꯗꯨ ꯆꯦꯠ ꯎꯏꯁꯤꯜꯂꯒ ꯑꯔꯩꯕ ꯊꯧꯅꯥ ꯄꯨꯊꯣꯛꯂꯒ ꯍꯥꯏꯒꯗꯕꯅꯤ ꯏꯇꯥꯎ. ꯍꯣꯏ ꯏꯇꯥꯎ, ꯑꯩ ꯌꯦꯡꯂꯒꯦ. ꯑꯗꯣ ꯏꯇꯥꯎ, ꯀꯩꯒꯤꯅꯣ ꯅꯪꯅ ꯆꯅꯨ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯃꯔꯤꯅ ꯇꯪ ꯇꯥꯕ ꯑꯃ ꯉꯥꯏꯔꯤꯕ? ꯅꯪꯒꯤꯁꯨ ꯅꯪꯅ ꯅꯨꯡꯁꯤꯖꯕꯤ ꯅꯨꯔꯩꯗ ꯅꯪꯒꯤ ꯊꯃꯣꯏꯒꯤ ꯑꯄꯥꯝꯕꯗꯣ ꯑꯗꯨꯝ ꯐꯣꯡꯗꯣꯛꯄ ꯌꯥꯏ ꯀꯩꯅꯣ. ꯏꯇꯥꯎ, ꯊꯥꯏꯅꯗꯒꯤꯁꯨ ꯑꯩꯗꯤ ꯊꯕꯛ ꯄꯨꯝꯕ ꯅꯪꯒꯤꯅ ꯍꯥꯟꯅ ꯌꯥꯏꯐꯅꯕ ꯇꯧꯍꯜꯂꯒ ꯑꯩꯅ ꯀꯣꯟꯅ ꯑꯗꯨꯝ ꯇꯧꯔꯤꯗꯨꯗꯤ. ꯑꯗꯨꯅ ꯍꯟꯗꯛꯁꯨ ꯅꯪꯅ ꯍꯥꯟꯅ ꯌꯥꯏꯐꯕ ꯃꯤꯀꯨꯞ ꯑꯃ ꯍꯥꯟꯅ ꯑꯣꯏꯒꯗꯕ, ꯈꯪꯉꯕ? ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯂꯥꯛꯄꯅ ꯃꯈꯣꯏ ꯃꯔꯤ ꯄꯨꯟꯅ ꯊꯦꯡꯅꯗꯨꯅ ꯃꯥꯟꯖꯅ ꯏꯪꯒꯤꯠ ꯇꯧꯗꯨꯅ ꯆꯅꯨꯗ ꯍꯥꯏꯍꯧꯔꯣ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ. ꯋꯥꯡꯊꯣꯏꯅꯁꯨ ꯃꯥꯒꯤ ꯊꯧꯅꯥ ꯄꯨꯝꯕ ꯄꯨꯊꯣꯛꯂꯒ ꯍꯥꯏꯔꯛꯏ. ꯆꯅꯨ, ꯑꯁ꯭ꯋꯥꯏꯐꯥꯎꯕꯗꯪ ꯊꯣꯔꯛꯀꯦꯔꯥ? ꯑꯩ ꯋꯥ ꯑꯝꯇ ꯍꯥꯏꯒꯦ. ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯈꯔ ꯆꯠꯊꯣꯔꯛꯂꯝꯃꯤ. ꯅꯨꯔꯩꯅ ꯈꯜꯂꯤꯕꯅ ꯋꯥꯡꯊꯣꯏꯅ ꯆꯅꯨꯕꯨ ꯀꯧꯊꯣꯛꯂꯤꯕ ꯑꯁꯤ ꯃꯉꯣꯟꯗ ꯅꯨꯡꯁꯤ ꯑꯃꯨꯛꯇ ꯍꯥꯏꯕꯤꯌꯨ ꯍꯥꯏꯔꯛꯂꯅꯤ ꯈꯟꯗꯨꯅ ꯋꯥꯈꯜ ꯑꯗꯨ ꯅꯨꯡꯉꯥꯏꯖꯔꯝꯃꯤ. ꯑꯗꯨꯕꯨ ꯑꯁꯣꯝꯗꯅ ꯋꯥꯡꯊꯣꯏꯅ ꯃꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯆꯅꯨꯅ ꯃꯍꯥꯛꯀꯤ ꯑꯣꯏꯕ ꯊꯃꯣꯏꯒꯤ ꯋꯥꯔꯣꯜ ꯄꯨꯝꯕ ꯑꯔꯣꯠꯄ ꯂꯩꯇ ꯁꯦꯡꯅ ꯍꯥꯏꯖꯔꯤ. ꯆꯅꯨꯗꯤ ꯋꯥꯡꯊꯣꯏꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯃꯍꯥꯛꯀꯤ ꯊꯃꯣꯏꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ. ꯑꯗꯨꯕꯨ ꯃꯍꯥꯛ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯈꯟꯊꯔꯨꯕꯗ ꯃꯇꯥ ꯅꯨꯔꯩꯒꯤ ꯈꯟꯕꯗ ꯃꯥꯏꯊꯣꯡ ꯃꯀꯥ ꯂꯝꯂꯝꯕ ꯄꯨꯝꯕ ꯑꯗꯨ ꯈꯪꯃꯛ ꯃꯛꯁꯤꯟꯈꯤꯔꯝꯃꯤ. ꯃꯤꯠꯂꯨ ꯑꯅꯤꯗꯒꯤ ꯄꯤꯔꯥꯡꯁꯨ ꯏꯍꯧꯔꯛꯂꯦ. ꯈꯣꯟꯖꯦꯜ ꯑꯗꯨ ꯅꯤꯛꯇꯨꯅ ꯇꯞꯅ ꯈꯨꯝꯂꯛꯏ. ꯏꯕꯨꯡ, ꯅꯆꯜꯂꯩꯗꯤ ꯏꯕꯨꯡꯕꯨ ꯅꯨꯡꯁꯤꯖꯕ ꯉꯝꯂꯣꯏ. ꯆꯅꯨ, ꯀꯩꯒꯤꯅꯣ? ꯑꯩꯁꯦ ꯅꯪꯒꯤ ꯊꯃꯣꯏ ꯑꯗꯨꯅ ꯆꯤꯡꯅꯕ ꯐꯥꯎꯕ꯭ꯔꯥ? ꯑꯗꯨꯒꯤ ꯅꯠꯇꯦ ꯏꯕꯨꯡ. ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤꯗꯦ. ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯔꯤꯕ ꯃꯤꯁꯛ ꯑꯗꯨꯗꯤ ꯏꯇꯥ ꯅꯨꯔꯩꯅꯤ. ꯑꯗꯨꯅ ꯏꯕꯨꯡꯒꯤ ꯅꯨꯡꯁꯤꯖꯕ ꯑꯗꯣ ꯏꯇꯥ ꯅꯨꯔꯩꯗ ꯑꯣꯏꯅ ꯄꯤꯕꯤꯌꯨ. ꯆꯅꯨ, ꯃꯗꯨ ꯌꯥꯔꯣꯏ. ꯃꯗꯨ ꯑꯣꯏꯕ ꯌꯥꯔꯣꯏ. ꯑꯩꯒꯤ ꯊꯃꯣꯏ ꯑꯁꯤꯗ ꯇꯥꯔꯤꯕ ꯃꯃꯤ ꯑꯁꯤꯗꯤ ꯅꯪ ꯈꯛꯇꯒꯤꯅꯤ. ꯅꯨꯔꯩꯁꯨ ꯑꯣꯏꯁꯅꯨ, ꯂꯥꯏꯔꯦꯝꯕꯤꯃꯛꯁꯨ ꯑꯣꯏꯁꯅꯨ. ꯑꯩꯒꯤ ꯊꯃꯣꯏ ꯑꯁꯤꯗ ꯍꯧꯔꯛꯂꯤꯕ ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤ ꯏꯍꯨꯜ ꯑꯁꯦ ꯀꯅꯥꯅꯁꯨ ꯃꯍꯨꯠ ꯁꯤꯟꯕ ꯉꯝꯂꯣꯏ. ꯃꯗꯨ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯑꯩꯗꯤ ꯅꯪꯕꯨ ꯅꯨꯡꯁꯤꯗꯦ, ꯅꯨꯡꯁꯤꯕꯁꯨ ꯉꯝꯂꯣꯏ. ꯆꯅꯨ, ꯑꯗꯨꯃꯥꯏꯅ ꯍꯥꯏꯒꯅꯨ. ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯗꯦ ꯍꯥꯏꯔꯒ ꯀꯔꯤꯒꯤ ꯅꯪꯒꯤ ꯃꯤꯠꯂꯨꯗꯒꯤ ꯄꯤꯔꯥꯡ ꯁꯤꯟꯊꯔꯛꯂꯤꯕꯅꯣ? ꯑꯩ ꯈꯪꯉꯤ, ꯅꯪꯒꯤ ꯊꯃꯣꯏ ꯑꯗꯨꯅ ꯑꯩꯕꯨꯁꯨ ꯁꯦꯡꯅ ꯅꯨꯡꯁꯤ ꯍꯥꯏꯕ. ꯑꯗꯨꯕꯨ ꯅꯍꯥꯛ ꯈ꯭ꯋꯥꯏꯗꯒꯤ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯅꯨꯄꯤꯅꯤ. ꯅꯁꯥꯃꯛꯀꯤ ꯊꯃꯣꯏꯒꯤ ꯑꯄꯥꯝꯕ ꯅꯨꯡꯁꯤꯕ ꯄꯨꯝꯕ ꯅꯇꯥꯒꯤꯗꯃꯛꯇ ꯀꯠꯊꯣꯛꯄ ꯉꯝꯃꯤ. ꯅꯪꯒꯨꯝꯕꯤ ꯃꯇꯥꯔꯣꯏꯗꯤ ꯑꯇꯥꯡꯕꯤꯅꯤ. ꯃꯗꯨꯒꯤꯗꯃꯛꯇꯗꯤ ꯑꯩꯅ ꯅꯪꯕꯨ ꯌꯥꯝꯅ ꯊꯥꯒꯠꯂꯤ. ꯅꯪꯅ ꯁꯤ ꯌꯧꯅ ꯅꯇꯥ ꯅꯨꯔꯩꯕꯨ ꯅꯨꯡꯁꯤꯖꯕ ꯑꯁꯤꯒꯨꯝꯅ ꯃꯥꯅꯁꯨ ꯅꯪꯕꯨ ꯅꯨꯡꯁꯤꯕꯤꯔꯝꯒꯅꯤ. ꯑꯗꯨꯅ ꯑꯩꯅ ꯋꯥꯐꯝ ꯄꯨꯝꯕ ꯅꯨꯔꯩꯗ ꯍꯥꯏꯖꯒꯦ. ꯑꯩꯅꯁꯨ ꯅꯪꯕꯨ ꯅꯨꯡꯁꯤ, ꯅꯪꯅꯁꯨ ꯑꯩꯕꯨ ꯅꯨꯡꯁꯤ. ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯉꯥꯏꯕ, ꯍꯔꯥꯎ ꯇꯌꯥꯝꯕ ꯄꯨꯟꯁꯤ ꯍꯥꯏꯕꯗꯣ ꯑꯣꯏꯖꯒꯦ ꯍꯥꯏꯗꯨꯅ ꯑꯩ ꯅꯨꯔꯩꯗ ꯍꯥꯏꯖꯒꯦ. ꯑꯗꯨꯒ ꯆꯅꯨ, ꯅꯨꯔꯩꯗꯤ ꯑꯩꯒꯤ ꯏꯇꯥꯎ ꯃꯥꯟꯖꯒꯤ ꯊꯋꯥꯏ ꯑꯣꯏꯔꯤꯕꯅꯤ. ꯑꯗꯨꯅ ꯅꯪꯅꯁꯨ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ. ꯏꯕꯨꯡ, ꯄꯨꯝꯅꯃꯛ ꯑꯗꯨ ꯑꯣꯏꯗꯨꯅꯁꯨ ꯑꯩꯅ ꯑꯩꯒꯤ ꯏꯇꯥꯒꯤ ꯊꯃꯣꯏꯕꯨꯗꯤ ꯊꯨꯒꯥꯏꯕ ꯄꯥꯝꯗꯦ. ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯏꯕꯨꯡ. ꯑꯁꯣꯝꯗꯁꯨ ꯃꯥꯟꯖꯒ ꯅꯨꯔꯩꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ. ꯅꯨꯔꯩꯅ ꯍꯥꯏꯔꯛꯏ. ꯏꯕꯨꯡ, ꯀꯔꯤ ꯋꯥꯔꯤ ꯁꯥꯟꯅꯔꯤꯖꯥꯠꯅꯣ ꯏꯇꯥꯒ ꯏꯕꯨꯡ ꯋꯥꯡꯊꯣꯏꯒꯁꯤꯕꯣ? ꯑꯣꯟꯊꯣꯛꯅ ꯀꯨꯏꯅ ꯁꯥꯟꯅꯈ꯭ꯔꯦ ꯍꯥꯏꯕ ꯋꯥꯔꯤꯁꯦ. ꯑꯁ ꯅꯨꯔꯩ, ꯅꯪꯁꯦ ꯌꯥꯝ ꯄꯪꯉꯤꯍꯦ. ꯅꯨꯡꯁꯤ ꯋꯥꯔꯤ ꯁꯥꯟꯅꯕꯗꯕꯨ ꯃꯈꯣꯏ ꯑꯅꯤꯗꯤꯅꯦ ꯑꯃꯇ ꯈꯪꯍꯧꯈꯤꯕ ꯑꯝꯇ ꯈꯪꯍꯧꯔꯣꯏꯗꯣꯏꯅꯤ, ꯈꯪꯉꯕ? ꯑꯉꯥꯏꯕ ꯑꯩꯈꯣꯏꯅꯕꯨ ꯋꯥꯕꯒꯤ ꯋꯥꯅꯤ. ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯑꯁ, ꯑꯩꯅ ꯍꯥꯏꯁꯦ ꯅꯪ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯕꯣ? ꯏꯇꯥꯎ ꯋꯥꯡꯊꯣꯏꯅꯅꯦ ꯆꯅꯨꯕꯨ ꯌꯥꯝ ꯅꯨꯡꯁꯤꯖꯕꯅꯤ. ꯑꯗꯨꯅꯅꯦ ꯉꯁꯤꯁꯦ ꯅꯨꯡꯁꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯅꯤ ꯍꯥꯏꯈꯤꯕꯅꯤ. ꯑꯗꯨꯒꯤ ꯃꯈꯣꯏ ꯑꯅꯤ ꯅꯨꯡꯁꯤ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕ ꯑꯣꯏꯔꯤꯅꯤ ꯍꯥꯏꯕ. ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯅꯨꯔꯩꯗꯤ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯈ꯭ꯔꯦ. ꯃꯍꯥꯛꯀꯤ ꯋꯥꯈꯜ ꯑꯁꯤꯗ ꯍꯧꯖꯤꯛ ꯃꯇꯥ ꯆꯅꯨꯕꯨ ꯅꯨꯡꯁꯤꯗꯕꯅ ꯂꯣꯏꯈ꯭ꯔꯦ. ꯈꯨꯗꯛ ꯑꯗꯨꯗ ꯃꯇꯥꯕꯨ ꯍꯥꯠꯅꯤꯡꯕꯒꯤ ꯋꯥꯈꯜ ꯐꯥꯎꯔꯛꯂꯝꯃꯤ. ꯑꯗꯨꯕꯨ ꯃꯍꯥꯛ ꯃꯊꯃꯣꯏ ꯑꯗꯨ ꯐꯥꯊꯔꯒ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯅ ꯈꯟꯕ ꯌꯥꯕ ꯈꯜꯂꯕ ꯃꯇꯨꯡꯗ ꯂꯥꯂꯣꯡ ꯑꯃ ꯌꯥꯠꯈ꯭ꯔꯦ. ꯑꯗꯨꯒ ꯃꯍꯥꯛ ꯃꯀꯣꯛ ꯑꯗꯨ ꯄꯥꯏꯗꯨꯅ ꯃꯁꯥ ꯅꯨꯡꯉꯥꯏꯇꯕ ꯁꯥꯔꯛꯂꯝꯃꯤ. ꯃꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯥꯟꯖꯅ ꯄꯥꯈꯠꯇꯨꯅ ꯍꯥꯏꯔꯛꯏ. ꯅꯨꯔꯩ, ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ? ꯏꯇꯥꯎ, ꯏꯆꯟ ꯆꯅꯨ, ꯁꯣꯝꯗ ꯑꯝꯇ ꯂꯥꯛꯑꯣ. ꯅꯨꯔꯩꯁꯦ ꯀꯩꯅꯣꯝꯃ ꯇꯧꯔꯦ. ꯃꯥꯟꯖꯅ ꯂꯥꯎꯔꯛꯄ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤꯁꯨ ꯇꯍꯥ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ. ꯑꯗꯨꯒ ꯆꯅꯨꯅ ꯅꯨꯔꯩꯕꯨ ꯀꯣꯟꯁꯤꯟꯗꯨꯅ ꯇꯞꯅ ꯊꯦꯝꯂꯤ. ꯅꯨꯔꯩꯅ ꯃꯥꯁꯦ ꯃꯀꯣꯛ ꯌꯥꯝꯅ ꯉꯥꯎꯔꯦ ꯍꯥꯏꯗꯨꯅ ꯆꯅꯨꯒ ꯃꯈꯣꯏ ꯑꯅꯤ ꯃꯌꯨꯝꯗ ꯍꯟꯃꯤꯟꯅꯈꯤꯔꯝꯃꯤ. ꯃꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯅꯨꯔꯩꯒꯤ ꯃꯃꯥ ꯃꯆꯥ ꯑꯅꯤ ꯑꯗꯨ ꯀꯣꯛ ꯆꯨꯡꯁꯤꯟꯅꯗꯨꯅ ꯂꯥꯂꯣꯡ ꯑꯃ ꯁꯤꯟꯕ ꯍꯧꯈ꯭ꯔꯦ. ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ. ꯃꯥꯟꯖꯗꯤ ꯉꯔꯥꯡ ꯅꯨꯔꯩꯅ ꯃꯁꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯗꯨꯗ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯂꯝꯗꯦ. ꯑꯗꯨꯅ
Wangthoida giri taktuna Nuregi masana ba hanglusi haina hairami. Wangthoidi ngarang Januna hairakiba wafam aduna Nuregi manakta chatpa pamlamde. Adubu matau manjagi khanduna mahak hainada lagli. Lambi chana Wangthoina hairai. Itaw, Janu su kaukise. Maga puna chapmina seba. As, ibungo, Janu yaudadi nang thabamda chatningdrabo. As, aduina teba. Horen migi imungduda kaisu khangnadaba khoi anina fachang silaga naba hangba laklibani haigadoido. Mina usi thawaidaba mani tawbani. Hoini, nang haidusu chume. Farese itaw, Janudo hanamda kaurase. Swaidagi angang ama phaduna kaukthokhalurase. Asumna Januba angang ama thaduna kaukthokhalebagi matungda Nurei hoigi yumda lagli. Nuregi mama memchana makhoibu harauna kauksinbiri aduga chak charaga hangadabani makhoi kana amata chak chakidaba yaroi haina haire. Memchana kanna hairabaduda makhoisu hikdokpa ngamdre masidagi memchana lalong ama sinduna macha Nureibu mana tawgadaba thabuk pumba taklammi. Memchana hairei. Imagi Nurei, nangane nabung Wangthoiga chatlaga nane tombi khoidagi ngado amta leirucho. Nataga nabung manjaga maroi mapang semjaramani. Wangthoi tasengna chatningde adubu memchana hairibaduda chatrabadi phajararoi khanduna chatminakre. Manjadi mathamoida sonjai. Kari mamanune sibo. Maya nupana aina oigadori. Aduga nupase seran turan oina chatminahankre. Pura angawbini kumse. Janudi wakhala mada tautuna leiri ngarang Wangthoina hairakiba wahai aduda ngasisu mahak pothahandre. Tanja sida memchana mu hairai. Ihe, aidi ikawbu kawridana. Janua, nangne nabunga ngahak leiramu. Ima hanga marugi thaw ado khajikta leirukige. Thaw yamdrabani. Ima, ayoina leiba chatlurage. Ima ga ibunga leibiramu. Hai, angawbi. Ima oina leiruge yani. Nabunga se, nanga mu chakradi ikoi koirani nungairaroi. Ima leiruge koiroi. Thuna lake. Adudi ibungo manja. Nakhoi ani phajana leiramuko. Asi hairamlaga thokre aduga memchana lonna makhoigi thonga tulon silami. Mahangna dumna tawraba aduda Janu amadi manja kaisu khangba natte. Masidagi memchana selpiduna neklabi chinphen phabi nupi kharabu ingit tawduna makhoigi yumda thajilami aduga memchadi khonglei thuna potpham mafam adu yawnanaba chencha chatki. Masidagi chinphen phabi nupi sing aduna thunamak memchagi imungda changsenduna Janu amadi manjabu maral suklei leitana lamchat chumdabani haiduna phari. Mayam changduna kaina katkadabani haina hainarami. Matang asida Wangthoi amadi Nureisu mama memchaga lambida thengnaduna punna lakminare. Makhoi ahum su thuna chensinduna kari tawrabage haina hanglami. Wangthoi di Januga manjaga mataw aduda pungak ngakre aduga Nureiga mamaga di nukfet tawna yengnai. Masidagi memchana hairai. Karino, nakhoi anina aigi imung asita tawramlibasibo. Aina di nakhoi anibu ichamchamna khanduna. Mikup amatang ngahaktang thadoklamba aduda nakhoi di aduk yamna tukuchaba lamchat. Thui, tukuchai. Ai ima yesi thampham leitre. Aina jamna khalubana khoina imung ase mangthokle. Janudi kaptuna makhoina kari sutaukiba leite haina haijarami. Manjasu adu mangai adubu Wangthoigi thamoida su hojik phawa thokliba thodok ase thajaba ngamlamde. Mathamoida chingnaba kaya ama phawri. Janugi mama ibeton su mafam aduda chelaklami aduga mahakti pendana machanupi bu phuri chairi. Masidagi mayam changduna kaina kalasi haina raklami. Tanja asida khanghaude Nuregi mapa thoibadu yamna sauna lauduna hairai. Karigi kaina katpano, kanagi kaina katpano. Mara leitaba mibu kaina katpa hekta yabro. Mara leiribadi aigi ichega imagane. Aduna chairak pipa tarabasu makhoi anibu maru kokthokduna sunu yangang tairaga khonggoinagadabane. Hai, kaino nana nganglibado akhoina kari tawrage. Ase lamchat naidabagi lekai miyamna pharibane. Imaga ichega nakhoi anina sinariba lalong aduda Mara leizadaba iche Januga iyamba manjaga thokibani. Mara leizadaba makhoi anibu nangna thonglon sinduna thanambani. Aduga nangna selpiduna nekliba makhoina phaduna lamchat chumdabini haidana badanam pibani. Aina emirmangna uraba thodoni. Aduga ichega nakhoi anina sinaba lalong adusu aina tahauramle khanglamle khanbra. Kai chakre. Selpiraga nekhiba makhaido. Asi haiduna chinpen phabi makhoi nupi khara aduba thoibuna koithi thiba horaklami. Masidagi nupi sing adu chopna batare khanduna chena khirami. Lekagi kaisu khangjadaba ahal laman sing adudi Nuregi mama machada saubana loiri. Athiba wangang sangang mayam ama ngangli. Lekaidagi phawba makhoibu tanthokani haire. Manjadi mahakna thawaimakni khanjariba Nuregi pukchel adu khanglaklabada mahakta sengna Nureibu tukuchaba phawlaklami. Wangthoina amuk Nureida warauna yengduna haire. Nurei, nangbu karamu nupino. Yengu, natase aina thamoi sengna nungsijaba aigi thawaini. Adubu aina mabu phanayamna nungsi hairabasu.
ꯃꯍꯥꯛꯅꯗꯤ ꯅꯪꯒꯤꯗꯃꯛ ꯈꯟꯗꯨꯅ ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯤ ꯂꯧꯁꯤꯟꯕꯤꯌꯨ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ꯫ ꯃꯥꯅꯁꯨ ꯑꯩꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕ ꯑꯩ ꯈꯪꯉꯤ, ꯑꯗꯨꯕꯨ ꯅꯪꯒꯤꯗꯃꯛ ꯈꯟꯗꯨꯅ ꯃꯍꯥꯛꯅ ꯑꯩꯕꯨ ꯅꯨꯡꯁꯤꯗꯕ ꯁꯥꯏ, ꯑꯩꯕꯨ ꯃꯤꯔꯥꯏ꯫ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯀꯔꯤꯒꯤꯅꯣ? ꯃꯍꯥꯛꯅ ꯅꯪꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕꯒꯤꯅꯤ꯫ ꯃꯥꯒꯤ ꯅꯨꯡꯁꯤꯕ, ꯃꯥꯒꯤ ꯅꯨꯡꯉꯥꯏꯕ, ꯍꯔꯥꯎꯕ ꯄꯨꯝꯕ ꯅꯪꯒꯤꯗꯃꯛ ꯀꯠꯊꯣꯛꯅꯕ ꯃꯍꯥꯛ ꯁꯦꯝ ꯁꯥꯔꯤ꯫ ꯑꯗꯨꯒ ꯅꯪꯒꯤ ꯊꯃꯣꯏ ꯑꯗꯨꯗꯤ ꯑꯩ ꯉꯛꯇꯕ ꯉꯝꯗꯦ꯫ ꯌꯦꯡꯉꯨ, ꯃꯥꯡꯗ ꯅꯤꯡꯕ ꯀꯥꯏꯅ ꯂꯦꯞꯂꯤꯕ ꯏꯇꯥꯎ ꯃꯥꯟꯖ, ꯅꯪꯒꯤꯗꯃꯛ ꯊꯋꯥꯏ ꯊꯥꯗꯣꯛꯀꯦ ꯍꯥꯏꯅ ꯂꯦꯞꯂꯤꯕ ꯃꯤꯁꯛ, ꯑꯗꯨꯕꯨ ꯅꯪꯒꯤ ꯅꯔꯝꯆꯠ ꯑꯗꯨꯅ ꯏꯇꯥꯎ ꯑꯁꯤꯅ ꯅꯪꯒꯤ ꯅꯃꯤꯡ ꯐꯥꯎꯕ ꯇꯥꯕꯗ ꯍꯩꯅꯗꯕ ꯑꯃ ꯐꯥꯎꯔꯒꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯅꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯆꯅꯨ, ꯑꯩ ꯅꯪꯕꯨ ꯌꯥꯝ ꯅꯨꯡꯁꯤ, ꯅꯪꯒꯤꯗꯃꯛ ꯑꯩꯅ ꯂꯦꯞꯂꯤ꯫ ꯅꯪꯒꯤ ꯐꯠꯇ꯭ꯔꯕꯤ ꯅꯇꯥ ꯑꯁꯤꯒꯤꯗꯃꯛꯇ ꯅꯪꯅ ꯂꯦꯞꯂꯤꯕꯗꯣ, ꯅꯍꯥꯛ ꯑꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯄꯪꯕ ꯅꯨꯄꯤꯅꯤ꯫ ꯃꯁꯤꯗꯒꯤ ꯋꯥꯡꯊꯣꯏꯅ ꯏꯕꯦꯇꯣꯟꯗ ꯍꯥꯏꯖꯗꯨꯅ ꯆꯅꯨꯕꯨ ꯃꯥꯒꯤ ꯑꯣꯏꯖꯔꯒꯦ ꯍꯥꯏꯅ ꯅꯤꯖꯔꯝꯃꯤ꯫ ꯏꯕꯦꯇꯣꯟꯅꯁꯨ ꯃꯊꯃꯣꯏ ꯑꯗꯨ ꯄꯦꯟꯖꯅ ꯌꯥꯊꯣꯛꯈꯤꯔꯝꯃꯤ꯫ ꯃꯇꯧ ꯑꯁꯨꯝ ꯇꯧꯅ ꯆꯅꯨ ꯑꯃꯗꯤ ꯋꯥꯡꯊꯣꯏ ꯑꯅꯤ ꯆꯥꯎꯅ ꯂꯨꯍꯣꯡꯗꯨꯅ ꯍꯔꯥꯎꯅ ꯍꯤꯡꯃꯤꯟꯅꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯟꯖꯨꯁꯨ ꯑꯗꯨꯃꯉꯥꯏ, ꯃꯥꯒꯤꯁꯨ ꯃꯇꯤꯛ ꯆꯥꯕ ꯅꯨꯄꯤ ꯑꯃ ꯊꯤꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯅꯨꯔꯩꯃꯥꯗꯤ ꯃꯃꯥ ꯃꯦꯝꯆꯥ ꯑꯃꯗꯤ ꯃꯈꯣꯏ ꯑꯅꯤꯗꯤ ꯂꯩꯀꯥꯏꯒꯤ ꯃꯤꯅꯁꯨ ꯏꯟꯊꯣꯛꯄꯤ꯫ ꯃꯈꯣꯏꯅ ꯇꯧꯈꯤꯕ ꯐꯠꯇ꯭ꯔꯕ ꯊꯕꯛ ꯃꯌꯥꯝ ꯑꯗꯨꯅ ꯃꯁꯥ ꯃꯁꯥꯗ ꯋꯥꯔꯧꯖꯗꯨꯅ ꯂꯥꯏꯃꯟ ꯑꯣꯏꯗꯨꯅ ꯑꯗꯨꯃꯛ ꯂꯦꯟꯈꯤ꯫ ꯅꯨꯔꯩ ꯃꯄꯨꯟꯁꯤꯗ ꯅꯨꯡꯉꯥꯏꯕ ꯃꯆꯦꯠ ꯑꯃꯠꯇ ꯐꯪꯈꯤꯗꯦ꯫ ꯆꯥꯅꯖꯕꯤ ꯃꯇꯥꯒꯤ ꯃꯐꯝꯗ ꯐꯥꯎꯕ ꯃꯍꯥꯛꯅ ꯇꯧꯈꯤꯕ ꯆꯥꯎꯔꯕ ꯑꯁꯣꯏꯕ ꯑꯗꯨꯅ ꯂꯥꯜꯂꯦ ꯍꯥꯏꯕ ꯐꯥꯎꯕ ꯍꯥꯏꯖꯕ ꯉꯝꯗꯅ ꯃꯩꯊꯛꯇ ꯉꯧꯗꯨꯅ ꯑꯋꯥꯕ ꯃꯩꯁꯥ ꯀꯌꯥ ꯑꯃ ꯈꯪꯖꯗꯨꯅ ꯃꯄꯨꯟꯁꯤ ꯑꯗꯨ ꯂꯦꯟꯈꯤꯔꯝꯃꯤ꯫